ꯂꯩꯃꯈꯣꯡꯗ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯅꯥꯒꯥꯁꯤꯡ ꯆꯪꯍꯟꯗꯕꯒꯤ ꯋꯥ ꯊꯣꯛꯅꯒꯗꯧꯔꯤ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯀꯨꯀꯤꯒꯤ ꯏꯔꯥꯡ ꯍꯧꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯕꯗ ꯂꯩꯕ ꯂꯩꯃꯈꯣꯡꯗ ꯀꯨꯀꯤ ꯈꯔꯅ MLA 3 ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯪꯇꯞꯇ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯅꯥꯒꯥꯁꯤꯡ ꯆꯪꯍꯟꯗꯕꯒꯤ ꯋꯥ ꯊꯣꯛꯅꯔꯛꯀꯗꯧꯔꯤ꯫ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟ MLA LM ꯈꯧꯇꯦ ꯑꯃꯁꯨꯡ ꯉꯨꯔꯁꯥꯡꯂꯨꯔ ꯁꯅꯥꯇꯦꯕꯨ ꯃꯤꯁꯦꯜꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯇꯝꯁꯤꯡ ꯃꯩ ꯊꯥꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯈꯔꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯤ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯂꯩꯃꯈꯣꯡꯗ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯅꯥꯒꯥꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯒꯥꯔꯤ 10 ꯔꯣꯝꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯖꯦꯂꯤꯌꯥꯔꯣꯡ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯂꯩꯃꯈꯣꯡꯗ ꯄꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯈꯣꯏ ꯀꯣꯟꯁꯥ ꯈꯨꯜ, ꯂꯨꯡꯃꯩꯒ꯭ꯔꯥꯝ ꯑꯃꯁꯨꯡ ꯁꯃꯨ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅꯤ꯫ ꯃꯈꯣꯏ ꯃꯈꯥꯟ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯄ ꯑꯣꯜ ꯂꯤꯌꯥꯡꯃꯩꯒꯤ ꯀꯟꯐꯔꯦꯟꯁ ꯑꯃ ꯁꯔꯨꯛ ꯌꯥꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯔꯣꯏ, ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯊꯝꯂꯤ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯄꯣꯁꯠ ꯑꯗꯨꯗ ꯂꯤꯌꯥꯡꯃꯩꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯨꯀꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯂꯝꯗ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯗꯅꯕ ꯈꯨꯗꯛꯇꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯒꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ KNFVꯒꯤ ꯀꯥꯡꯕꯨ ꯈꯔꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯨꯀꯤꯂꯦꯟ ꯍꯥꯏꯅ ꯊꯥꯖꯤꯜꯂꯝꯕ ꯑꯃꯁꯨꯡ ꯋꯦꯇꯤꯡ ꯁꯦꯗ ꯊꯨꯒꯥꯏꯔꯝꯕꯗꯒꯤ ꯂꯤꯌꯥꯡꯃꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯀꯨꯀꯤꯁꯤꯡ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯝꯕꯤ ꯊꯤꯡꯕ ꯂꯩꯈꯤ꯫ ꯀꯥꯏꯅꯊꯪꯗ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯂꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯗ ꯑꯃꯨꯛ ꯂꯝꯕꯤ ꯊꯤꯡꯖꯤꯟꯅꯕꯒꯤ ꯋꯥꯊꯣꯛ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ ꯅꯍꯥ ꯈꯔꯅ MLA LM ꯈꯧꯇꯦꯒꯤ ꯃꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯍꯟꯅꯈꯤ꯫ ꯑꯇꯩ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯀꯨꯀꯤ MLA 3 ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯁꯨ ꯀꯥꯡꯄꯣꯛꯄꯤꯗꯗꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯎꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯕꯨ ꯉꯥꯛ ꯁꯦꯟꯒꯗꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯆꯧꯕ ꯇꯤꯝ ꯑꯃ ꯀꯥꯡꯄꯣꯛꯄꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯤꯗ꯭ꯔꯤ, ꯑꯅꯧꯕꯁꯨ ꯋꯥꯁꯛ ꯂꯧꯕꯒꯤ ꯃꯇꯝ ꯂꯦꯞꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯤꯡꯗꯨꯅ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ 5 ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯋꯥꯁꯛ ꯂꯧꯕꯗ ꯌꯥꯎꯈ꯭ꯔꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯤꯊꯣꯛꯇ꯭ꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ 13ꯀꯤ ꯐꯝꯁꯨ ꯃꯦꯟꯁꯤꯟꯅꯅꯕ ꯋꯥꯁꯛ ꯂꯧꯕꯒꯤ ꯃꯇꯝ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟ, ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣ, ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯑꯃꯁꯨꯡ ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟ ꯍꯧꯖꯤꯛꯁꯨ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯥꯏꯗꯅ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤ꯫ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯋꯥꯁꯛ ꯂꯧꯗ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯄꯤꯊꯣꯛꯄ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯔꯠꯐꯣꯂꯤꯑꯣ ꯌꯦꯟꯊꯣꯛꯄꯁꯤ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯋꯥꯁꯛ ꯂꯧꯕ ꯉꯥꯏꯔꯒ ꯄꯨꯟꯅ ꯑꯃꯨꯛꯇꯗ ꯌꯩꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯒꯚꯔꯅꯔ ꯎꯅꯕꯗ ꯌꯥꯎꯈꯤꯕ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯂꯩꯉꯥꯛ ꯋꯥꯁꯛ ꯂꯧꯕꯗ ꯌꯥꯎꯈꯤꯗꯕ ꯀꯨꯀꯤ MLA 2 ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝ ꯈꯔꯗ ꯌꯥꯝꯅ ꯀꯟꯅ ꯃꯤꯑꯣꯏ ꯈꯔꯈꯛꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯂꯤꯕꯁꯤ ꯌꯦꯡꯂꯒ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯊꯤꯟꯊꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯗꯨꯃꯛꯄꯨ ꯊꯦꯡꯂꯕꯗ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯁꯛ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯏꯋꯦ ꯊꯤꯡꯈꯤꯕꯅ ꯃꯃꯥꯡ ꯆꯍꯤꯗ ꯃꯤꯑꯣꯏ ꯂꯥꯈ 13 ꯐ꯭ꯂꯥꯏꯠꯇ ꯆꯠꯅꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯦꯌꯔꯄꯣꯔꯠꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯄꯪꯆꯥꯎ ꯆꯥꯎꯗ꯭ꯔꯕꯁꯨ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯟꯕ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡ ꯆꯍꯤꯗ ꯃꯤꯑꯣꯏ ꯂꯥꯈ 13 ꯐ꯭ꯂꯥꯏꯠꯇ ꯆꯠꯅꯈꯤ ꯍꯥꯏꯅ ꯑꯦꯌꯔꯄꯣꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯇꯝ ꯁꯥꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯦ꯫ ꯑꯈꯟꯅꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯑꯦꯌꯔꯄꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯁꯤꯄꯦꯃꯦ ꯀꯩꯁꯤꯡꯅ ꯍꯥꯏ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐ꯭ꯂꯥꯏꯠ 29 ꯁꯔꯚꯤꯁ ꯇꯧꯔꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯐ꯭ꯂꯥꯏꯠ 14 ꯊꯨꯡꯂꯕꯒ ꯂꯣꯏꯅꯅ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗꯒꯤꯁꯨ ꯐ꯭ꯂꯥꯏꯠ 14 ꯃꯄꯥꯟꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯊꯨꯡꯂꯤꯕ ꯄꯦꯁꯦꯟꯖꯔ ꯃꯁꯤꯡ ꯆꯥꯎꯔꯥꯛꯅ 2,200 ꯂꯣꯝꯅꯤ꯫ ꯊꯥꯒꯤ ꯑꯣꯏꯅ ꯄꯦꯁꯦꯟꯖꯔ 69,000 ꯊꯨꯡꯂꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 1,081 ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯅꯈꯤ꯫ ꯆꯍꯤꯗ ꯄꯥꯊꯣꯛꯂꯕꯗꯤ ꯄꯨꯟꯅ ꯄꯦꯁꯦꯟꯖꯔ ꯂꯥꯈ 13 ꯔꯣꯝꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁ꯭ꯄꯥꯏꯁ ꯖꯦꯠ ꯁꯥꯔꯚꯤꯁ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤꯅ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯒꯠꯂꯒꯅꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗꯒꯤ ꯁ꯭ꯄꯥꯏꯁ ꯖꯦꯠ ꯁꯥꯔꯚꯤꯁ ꯇꯧꯕ ꯍꯧꯔꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯜꯀꯇꯥ, ꯏꯝꯐꯥꯜ, ꯒꯨꯋꯥꯍꯥꯇꯤ ꯁꯥꯔꯚꯤꯁ ꯇꯧꯔꯒꯅꯤ꯫ ꯑꯦꯌꯔꯄꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯄꯥꯏꯁ ꯖꯦꯠꯀꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯍꯧꯔꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯨꯡꯂꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯄꯦꯁꯦꯟꯖꯔ ꯃꯁꯤꯡ ꯆꯥꯎꯔꯥꯛꯅ 3,000 ꯔꯣꯝ ꯌꯧꯔꯛꯄ ꯌꯥꯏ꯫
कार्गो ऑपरेशन की मतंग पलदना हौजिक इम्फालदगी कार्गो सर्विस तौरीबसी इंडिगो बथंदनी था इंडिगो स्टेट असिदगी मेट्रिक टन 400 रोम की पोलम सिंह होली हौजिकती एयरपोर्ट के अनौबा कार्गो टर्मिनल सेमगत पलुरबनीना एयर इंडिया एक्सप्रेस इंडिगो अमसुंग स्पाइसजेट की कार्गो सर्विस मपुंग फाना लेहनबा ngamlagani matamduda tha khudingi metric ton lising amarongi पोचैसिंग पुथोक पुसिन तौननबगी खुदोंग चाबा लैरगनी मियामगी खुदोंग चानबगी दमक एयरपोर्ट की नोंपोक थंगबा सरुकता अनौबा टर्मिनल बिल्डिंग अमा सेमगतली हाइना पलदुना महाकना हाय हौजिक लैरिबा टर्मिनल असिगी पाक चावबा लिसिंग 9 लोमनी टर्मिनल असि पिकपना मियामदा खुदोंग चादबा मायोकनहनबा मरमना अनौबा केनेल सेमगतपा लोरबदी स्क्वायर मीटर लिसिंग 13 पाक चावबा मफम फंगलगनी कुमजा लिसिंग अनि कुनगनी थोइदगी अनौबा टर्मिनल सेमलकपा हौरगसु कांगलुप की इरांग थोखिबना मरम ओइरगा लोइसिनबा ngamdana लाखिबनी हाइरे सेंटर की याका ngaidana थबक तौरबदा तंगदु लैताबा लमदम अमा ओइबा ngamgani MP Bimol सेंटर की याका ngaidana स्टेट लेंगाकना थबक तौरबदा तुंग कोइबा तंगदु लैताबा लमदम अमा ओइबा ngamgani हाइना लोक सभा की MP डॉक्टर अंगोमसा Bimol अकोइजमना फोंगदोखरे वाफम असी ngasi इंडियन डेंटल एसोसिएशन मणिपुर स्टेट ब्रांच सिंधुना पांगथोखिबा 25 सुबा मणिपुर स्टेट डेंटल कॉन्फ्रेंस हौदोपगी थोरमदा फोंगदोखिबनी लंफेलदा लेबा इमा हॉलदा हेल्थ सर्विसेज मणिपुर की डायरेक्टर डॉक्टर हैस हेमंत कुमार अमसुंग IDA मणिपुर स्टेट ब्रांच की प्रेसिडेंट डॉक्टर बी गुकुल चंद्र शर्मना थौरमगी मरु ओइबा मिथुंगलेन सिंह ओइना सरुक यादुना पांगथोखिबा थौरमदुदा सोवेनियर अमसु फोंखी लोइनाना कुमजा लिसिंग अनि कुनगमरी कुनगमंगा की ओइना मेरिटोरियस स्टूडेंट्स अवार्ड सु लांथोखी लोइनाना लाइफ टाइम अचीवमेंट की अवार्ड दाक्टर टी नवचंद्र खुसिनदुना इकाई खुमनखी थौरमग मरी लेना पाउमी सिंह हंगबा वाहंगी पाउखुम पीरदुना MP Bimol ना हाई इंग तप थुगाइना होटनरिबा फुरुप असि कनानो हाइबा ngasidi मालेम पुंबना खंगनरे कनागुंबा मियोय अमतना मकुता लो पाइदुना तौनिंगबता तौबदा याफम थोकते हायरदुना सेंटर की याका ngaidana स्टेट लेंगाकना थबक तौरबदी स्टेट असिदा तुंग कोइना तंगदु लैताबा ngamgani हंदक नौना सेमलक्लिबा लेंगाकसिना सोइदना अवोनबा मदि पुरकनी थाजै ममांगदा सोखिबसिंग अदु अमुक हंजिलक्तनबा होटनबा मथौ ताइ कनाना करंबा मियोयसिंगना शांति पामदे हाइबादुसु मालेम असिदा लैरिबा मिपुम खुदिमकना खंगनरबा ngaktani हौरकपदगी हौना सेंटरना स्टेट असिगी थबक थौरम नत्रगा हिरम खुदिमकता सानरगा लाकली हाइबसि खंगनरे मरम अदुना अवाबा तारिबा मियाम अमदि मियामगी खोलावसि खंगना स्टेट लेंगाकना मतिंग थोकना थबक पांगथोकपा मतम ओइरे स्टेट लेंगाकनासु मतिक चाना सेंटर की याका ngaidana थबक पांगथोरकनी हाइबगी थाजबलै हाइखी महाकना हाई हौजिक मणिपुर ओइरिबा फिबम कयासिना मियामना अवाबा कया थेंगनरी लोइनाना नेशनल हाईवे दा फ्री मूवमेंट लेतबा नोंथकी लंबीदा सेल तिंगना चटपगी अवाबा कया मायोकनरी मसिदसु नतना रिलीफ कैंप सिंगदा लैदुना अवाबा कया मायोकनरी बसिंग असिगी माइकैदा माइ ओनसिनबना अचुंबा खोंथांग ओइगनी हाइखी वाई खेमसाना लुसिंग बलेंगाकता जॉइंट कमिटी IDP ना मपुंग फाना थाजबा थमलकली वाई खेमसाना लुसिंगबा अनौबा लेंगागसी लाकपदा मणिपुरदा महौसागी फिबमदा हंजिलकपगा लोइनना IDP सिंग मसा मसागी मयुमदा हंजिंदुना तंगदु लैताबा पुंसी अमा लाअननबा अथुबा मतमदा थबक लौखलकनी हाइबगी थाजबा IDP सिंगी जॉइंट कमिटी ना थाजबा थमलकली चुरचांपुर मैते यूनाइटेड कमिटी की कन्वेनर मोयांगथेम बालेश्वर मैते काउंसिल मोरे MCM की जनरल सेक्रेटरी लैसांगथेम ब्रोजेंद्रो कमिटी ऑन प्रोटेक्शन ऑफ मैते विक्टिम मोरे की चेयरमैन लैसांगथेम इनाउचा मैते यूनियन कांगपोपी डिस्ट्रिक्ट एपेक्स कमिटी ऑफ विक्टिम विलेज इकौ साधु येंगखुमान दोलाइथाबी लैतानपोपी माइरेनपाट ग्वालाताबी की कन्वेनर W बकिम अमसुंग तोरबुंग ग्राम पंचायत की विक्टिम कमिटी की को कन्वेनर TH रामेशना पुनः खुद एक पीदना थादरकपा चेरोल अमना वाई खेमसाना अनौबा मणिपुर लेंगा की चीफ मिनिस्टर ओइरकपदा हरावबा फोंदोकपगा लोइनना मियामगी खनबा थौना लैबा अमदि माइ पाकपा चीफ मिनिस्टर अमा ओइदुना मरा सेटपा लेंगाक अमा ओइरसनु हाइना फोंदोरकली जॉइंट कमिटी असिगी चेरोलदा कुमजा लिसिंगनी कुनगो हुमदोइदगी लमदम असिदा तंगदु लैतादबा फिबम अमदा लैदुना मियाम खम थेंगना वानहरी मरु ओइना चाही अहुमलोम असि इंटरनली डिस्प्लेस्ड पर्सन IDP खम थेंगना अवाबा मायोकनदुना लाकली अदुबु चीफ मिनिस्टर वाई खेमसाना लुसिंग बलेंगाक अमा लाकपदा अवाबतना थल्लबा IDP सिंगदा अनौबा सा अमा पीबगा लोइनना थाजबा कया थमले एक्सपीरियंस लेरबा लुसिंगबा अमा ओइना कमिटमेंट अमागा लोइनना ओरिबा फिबम असिगी अंडरग्राउंड रियलिटी खंगबिदुना मणिपुरबु महौसागी पुंसिदा पुरकपा मियामदा अचुंबा वायल फंगनबा अमदि IDP सिंग मसागी मयुमदा हंजिल हंदुना इंग तपा पुंसिदा हंजिल हनगनी हाइबगी थाजबा थमलकली
ꯁ꯭ꯇꯦꯠ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯏꯪꯇꯞꯄ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ IDPꯁꯤꯡ ꯑꯀꯤꯕ ꯂꯩꯇꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯅꯕ ꯃꯅꯤꯄꯨꯔ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯅꯅꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯕ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯗꯥꯡ ꯑꯣꯏꯅ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯖꯣꯏꯟꯠ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫